manipur ki CM Amadi governor na KULDIP pu mahaki post ki toknaba hairakpa matamda tokani haiba wafam sing ngarang youth of Manipur thawai mirel amadi relief camp da leiriba moregi inmate sing yauba mioi ahumna saba team amana security advisor KULDIP sing unabada phongdokkhre haire Youth of Manipur ki member oiriba Mina na phongdorakpada Unified Command asi KULDIP Singh na paide mahakti security advisor oiba khaktani chief minister na call laurakadabani mahakti meeting yauba khaktani haina phongdorakhi haire loina security personnel Singh na order phangdabagi thabak paikhatpa yadabani haibadi langani maramdi civilian ama soklak kadaba amadi makhoida landaraklabadi makhoina action lokhatpa yai haina phongdorakhi haire लोइना महाकी पोस्ट की रिजाइन तौनबा गवर्नर अमदी चीफ मिनिस्टर ना हाइरकपा मतमदा खुदकता अदुम रिजाइन तौगे हाइबा वाफम सिंह थमलखि हाइरे If the Kuki militants further attack the people of the state, then what kind of course action to be taken immediately? And this are to be given in written statement. And ako na thamdaiba. Kani course action lokhat piyo, tagi immediately lokhat kadabdo. Statement on PBO haiba. Adagi second if this statement failed to act by the unified command in charge, then to declare to the people of Manipur to face the situation by our own people and relieve the duties of central forces and let them stay in their own camp. This is a written statement of PBO haiba. First ki option je yadragadi, second ki option. Then ani je yadaba taragadi third option ama dukhan thamjarameba. If these two demands fail to act up by the in charge of unified command, then he must step back and go from this step after relieving from his duty haiba. Adaguda mana pirakpa pa khumje sir KULDIP na pirakpa pa khumje ma written statement da di magi life da sumbi pidri haiba anna piba ngamoi haiba written statement sumbi piba ngamoi aduga last ke point da sida khoina thamjagi ba ani se yadraga di magi position do thadu ma chakhi ba haiba se sida mana aidi anytime chat ko haiba matam da chatpa ngamni haiba chatpa ngamgani sigi declaration ja magi position dagi pothau natraga ma hando haiba se state governor ga CM ga na haigadam haba moina hairaga diyai haiba aduga power je mangonda larise advisor oina laibaneba madi advising ne advisor oina laibane na mana tambireba aduga power di CM da sulairameba Amarom security advisor unabada yaukhiba thawai mirel gi ima konjengbam binana haibada more the kuki khulai paiba singna afaba makhal gi khulai sing sijinaduna landaraglabada state force sing kanbang ngamgadra haina hangkibo wahangi paukhum oina state force sing tek the kaidra leire amadi ahenba force sing more da thajin khre haina KULDIP na phongdorakhi haire लोइनना कौट्रुक की मथक्ता सारिबा बंकर सिंह लौथोक पिनबा हाइजबदा अथुबदा लौथोक लगनी हाइना फुंदरखि हाइरे मोरेदा हौजी तौरिबा फिबमसी करमै तौबनो सार मै जाकले मखोई मैदी लांदा सिजिनगदोबा पोम काप्तना मै जाए अदो करमैना कन्नी अदो कैसो तौरोय कन्नी हारे अदुमा अदिगी नंबर 2 दा आइना हंगिसे कोक्रुकी मथक्ता पंकर मयाम लैरे फानदी पंकर अनि अहुम दा ओरमे हौजिती 33 33 33 35 योखरे सार असि करम मथमदा लोकथोकपिनी लोकथोकपियो मा हयेंगी निमित्तगी मा गारी तौरगा लोकथोकचरगे हारे अदिगी सना साबी खुंदा हौजी अवाबा तारिबा पंकर सारिबा से चिंकोंग चिंगा दा बसे असि थुना लोकथोकपियो सार नत्रगदी अखोय चिंकोंग चिंगा दा लैरिबा मी मखै सिदी अवाबा तारनी मैतै हेबा ग्रुप से अखोयगी इसा इशू सिंजे लोइना मांगरगदी ममा ओइबा अखोय हिंगुबगी कानते सार अदुना अखोयजु ओइना सिजरगे हाना खल्ले नत्रगना सारना ngakpa ngamoidobo oiragana manipur dagi sargi status apikro अखोय चाना बसो लैते सुद्रबनेना नोय मयाम लैसिला अखोय चाना बा लैररोय सारबो हानबिग्रो अखोय सिरसु संगसो इरैबाक लमदमनी अखोय ngakचरगे हारा